COVID-19 na malemgi leipaksinda nahankiba apunba masing crore 3,38,000 yaukhre. Masigi manungda apunba miyoi crore 2,18,18,18 leina asidagi fagalaktuna discharge taukhre. Aduga sikiba masingna 8,19,9 ga subna humbutra mari yaukhre. Leina asina sokhalaba leipaksingi manungda ani suba mafamda leiriba India dasu leina asina sihankiba apunba masing 9,9 ga 9,9 yaukhre. Leipak asida leina asina nahankiba apunma masingna 1,00,000 ga 400 subna ani yaukhre. Aduga apunma miyoi 1,50,13 ka 900 leina asidagi fagalaktuna discharge taukhre. BJP na luchingba chungshina balengak asida makhatana saugatpa natraga saugataba matamna purakani. Party asigi minister ani lauthokibada NPP Manipurgi oina leiriba MLA marigi manungda nungainadaba karisu leite. Taubatabu N Birena luchingba lengak na chathariba thaong asidi leipaki luraba fibam asida ahing amada lan horaga ahing dumaktada loishinba chungshina balengaki yamna phajadaba matawni haina NPP gi interim president NKI sina phongdokre wafam masing asi Babuparada leiba MLA L Jayanta Kumar gi quarter da pangthokiba paugi mifam amada phongdokibani. COVID-19 gi akanba chaitheng marakta leipak asida thabak phangdabagi chang wangkhalakliba asi koknaba Narendra Modi gi lengakna akhanaba policy amata paikhatri state asigi oinasu lengakna youth ki policy amma semnaba hotnasi haina AICC gi Indian Youth Congress ki national secretary su oiba Manipur gi in-charge Sarifa Rahman phongdokre wafam asing asi BT Rota leiba Congress baban pangthokpa paugi bifam amada phongdokhibani. Ngasi ayuk Lilongda leiba 13 suba Assam Rifles ki kem mamangda Lilong Kaithel lagi Usoipok Pilomda lakpa Tata truck registration number NL01N3682 na mayok naba maikaidagi thogalakpa higok machugi Honda Activa registration number MN04G1097 ama thombada Activa thorakpa miyoi ama leikhidre aduga tongminaba miyoi amana asok apan nangkhre. Thaudok aduda leikidraba miyoi adudi Khangabok Moirampalli part 2 dagi masagi chahi kun suraba Ningthaujam Nanau apokpa N Ranjit kawi hairi aduga soklama miyoi aduna Ningthaujam Sanaton chahi kunthra manga apokpa N Tombi kawi Khangabok Moirangpalli Bazar part 3 dagini. Pradhan Mantri Krishi Sinchai Yosna Har Khet Kopani PMKSY SKKP ki makhada state asida paikhat kadava groundwater tube well project chonga yangkhai amasung surface irrigation scheme chahum humbudra manga gi madung chana Imphal East district ki Chinamkom amasung Sanjenlok Khulda minor irrigation department ki makhada semgatliba groundwater scheme gi thabak sing asi chief minister N Birena hakthengna chatuna yengsinkhre. Housing aikoina thengnariba drug ki problem asidagi aikoi nanthokse hairabadi sports tamai onsin manatana atopa pambai amata leite leipak asigi nauriba naha kayagi punsi drug na manghali matam leiringaida lengak na Philip ama lahoba chungani haina international boxer Laishram Saritana haikre wafam asing asi lamfel pata leiba chamani fum doi shuba CRPF battalion na sinduna pangthokiba Fit India Freedom Run thoranga mari leinana haikibani.